Good morning. Ngasigi card ki message haipatang yeng minrase aduga timing ga hairage ko haidi afaba timing hai tare ngasigi karamba pungbam da kari egi thabak tawbagi hai tare ado ahambagi number 1 khanba mingegi ko haje hojing nangna tawge khalliba ngasigi oina hai tare ko haidi pakhatpi gano adum tawbiba yani ko nangna tawge na khalliba thabak to aduga number 2 gi sena haidi sida nasada thajaba thamo ko haidi if you believe nangna tawge na khalliba do mai pakpa khotpa adumaina oigani ko chingnadana tawbiba hai tare aduga ahum subagi se improving health haina lai hai naba khotpa leragadi naba phaba khotpa adumai hai tare ko aduga timing se ayuki dilan thokre ko adu ayuki se haidi pung 13 bu se kya phate ngasi di adugi matungda pung 13 ga minute 33 deina pung 2 ga minute 53 phau phai ko aduga nundhin gi na pung 3 ga minute 52 dagi na nungdang wairamgi pung 3 ga minute 52 phau bong leire aduga nungdang atheng baina 13 ga minute 33 dagi na 12 ga minute 39 phau ba hai tare ko sise do sida leire khoi gi kainogi ngasi gi afaba timing gi kaino hai tare ko pungbom hai tare ngasi gi pungbom hai aina tawgadaba thaba chathoga daba lerga di sigi kaino sida chatpiyo aduga amana ngasi sagun sen na ko sagun sen je kaino tawbiyo yellow gumba setpiyo ko haidi yellow setpiyo aduga haidi kok lubigano adagi phi subigano haidi suba chambagi thabak se yam ka hena tawbidaba hai tare ko ado sida leire yam sangdre ngasi gi video se ko thank you